Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau Manipur yauna awang poglamdamda COVID-19 positive oibagi masing hengalakli Indian Railways na hairi lakliba thangja numitagi akhanaba railgari marifu senba hauragani National Education Policy gi matangda hayengdagi haugadoriba Governors Conference da Rashtrapati Ramnath Kovind na video conferencing gi kuthangda wangangani amasung Moscow gi khongset loiraduna ngaksel mantri Rajnath Singh ngarang Iran gi Tehran da thongkhre Manipur da nauna COVID-19 positive oiba mioi sama marifu mari thengna khibaga loinana punna positive oiba masing lising taruk chanipan marifu humdoi sure ngarang Thobal jila gi Lilong lehau khongdagi COVID-19 na naba nupa ama Janims ta leikhidabaga loinana laisar asida siba masing kuntra taruk sure hojik phawbuda mioi lising mari samapan humbudra manga naba phakre Naba Fabagi sang na sada humbudra ni 2.28 yaure. Naba Farabasing asigi manungda misam lising ahum chanipan marfumapan amasung paramilitary force ki mioi lising amasup na marfutarukni. Raija sigi tongan-tongan ba mafam singda hangba COVID care facility singda positive oiba mioi lising ama chanipan humbudra ni thoi layengli. Masigi manungda misam lising ama chani marfu humdo yauri aduga paramilitary force ki samnga marfumapan ni. Manipur gi oina Imphal West Jilla da COVID-19 positive oiba masing nongmagi hengalakli haukiba numinini asida mioi merfudarani pan jilla asidagi positive oiba thengnakhi hojik phawbuda positive oiba singi manungda Imphal West Jilla da lising ama chanipan tara mari Imphal East Jilla gi chanipan supna mari Thobal Jilla gi chatre supna taruk amasung Churachandpur Jilla gi chatruk marifu mari yauri Marag asida COVID-19 laisad asibu paktakna na sandorokpa thengnaba Raija Sarkar na khongthang kaya lokhatli Raija gi Haksel Bibhag na senduna Imphal Sahar amasung masigi akoiba mafamsingda COVID-19 laisad ka mari lainana miyambu bhab tahanbagi thauramsing pangthokli Assam da haukiba numinini asida COVID-19 gi apunba sample lising kuntra manga chamani futare test tawbagi manungda sample lising ani satruk marifudrani pan positive oiba thengnakhi positive oibagi sang asi sada 3.3 ni Twitter da thagat pawarol madar Raijagi Haksel Mantri Himanta Biswa Sharma na hai sample sing adugi manungda satreti Kamrup Jilla dagini Raijadu da hojik COVID-19 positive oiba punba case lakama lising kulhumdoi chamapan kunithoi sure masigi manungda mioi lising marfudarani thoi chatre tarat naba faduna discharge tawkhre numit nini da mioi lising ani chahumni phumdoi discharge tawkhi mioi lising ani gi mathakta discharge tawkhiba si handaki asi tharaga anirak subani Hojik mioi lising kuntra sanipan yangkhai tongan ba center sing da layengli Raijadu da hojik phawbuda mioi sahum yangkhai ni thoi leikhidre Nagaland da ngarang phawbuda mioi kunmathoi COVID-19 positive oiba thengnare masi tharaga positive oiba masing lising mari chama kunipan sure Raijagi Haksel Bibhag na hai mioi kunmathoi adugi manungda Dimapur amasung Kohima dagi nipan Marina Monjila dagi aduga Makokchung dagi amani hojik phawbuda mioi lising ahum Samari taramapan naba phakre naba phabagi sang sada marifuni thoi dasmik nipan ani sure Raija si da mioi chatruk marifumapan active case ta leiri aduga laisad asi da mioi nipan sikhre Meghaloi da ngarang nauna COVID-19 gi anoba case sama marifuni thoi thengnakhibaga loinana Raija du da punba active case lising ama chahumni futare sure Twitter da thagat pawarol mada Mukhyamantri Konrad Sangma na hai ngarang mioi yangkhaini thoi naba phaduna discharge tawkhibaga loinana hojik phawbuda mioi lising ama changwa kuntare discharge tawkhre Raijadu da hojik phawbuda COVID-19 naba migi masing lising ani chatruk taruk sure mioi tara manga laisad asida leikhidre Arunachal Pradesh ta COVID-19 positive oiba mioi chani subna ama thengnakhibaga loinana positive oiba masing lising mari chatret humbudra manga sure nauna thengnakhiba positive oiba sing adugi manungda security gi mioi kuntra humdo yauri Raija sigi Shiksha Mantri Taba COVID-19 positive oibadagi home quarantine tauri Raijagi surveillance officer Dr. L Sampana hai hojik phawbuda Arunachal Pradesh da MLA ahum COVID-19 positive oire mioi lising ahum chani marfu naba phakre laisar asida mioi nipan leikhidre hojik active case da mioi lising ama chamari marfu taret layengli Indian Railways na hairi lakliba thangja numitagi akhanaba railgari marifu senba hauragani Indian Railways na hai passenger sing na tha sigi taradagi ticket reservation gi damak booking tawba yaragani serola dun hai leibak sida hana se liba railgari chani kuntra sigi mathakta anoba railgari marifu asi sengadabani Railway Board ki Chairman Vinod Kumar Yadav na hai
रेलवेसना लेबाक सिगी तोंगान-तोंगानबा मफमसिंगदगी पैसेंजरसिंगना टिकेट बुक तौरकपा अमसुंग वेटिंग लिस्ट की फिबमसिंग यंगसिल्ली मांगना हाई दरकार लेरबदी मतमगी मतुंग इना रेलगाड़ी मसिंग हेंगेरहनबा थौरांग तौरी लेबाक सिदा लेमिनरिबा पुमनमकपु खेनबा थमदना अमत ओइबगी सक्तम सागतपगीदमक मालेमदा भारत असि सखंगनरिबनी भारत की असिगुम्बा सक्तम असि हेन्ना मपांगल कलहनबगी पांदमदा पाइखटपा एक भारत श्रेष्ठ भारत अभियान की थौरम लेबासिदा मखा सथरी यूनियन टेरिटोरी पुदुचेरी अमसुंग दादरा अमदी नगर हवेली पुंगबा सेमदुना मखोय मखोयगी लेजरिबा नाटकी ओइबा थौरमसिंग अमना अमदा सखंगहनबगी थौरम पांगथोकली ताबिरिबा पावसे आकाशवाणी इम्फालदगिनी Ngaksil Mantri Rajnath Singh ngarang Iran da thungkhre mafam aduda mahangna Iran gi mahaka pham manaba Brigadier General Amir Hatami ga unaduna Ngaksil gi lamda lebak ani oiba wafam sing khanagani Sri Rajnath Ngaksil Mantri Singh gi mifam Shanghai Cooperation Organization gi mifam yawraba matung Tehran da thungkhibani mifam adu yawba lakpada Sri Rajnath na Russia China amasung mayai thangba Asia lebak sing gi Ngaksil Mantri Singh ga su wari sanakhi Ngaksil Mantraloy gi pauna hai ngamkhai paringda China lanmina satharakliba thawong amasung masing yamlaba lanmi sing thamjilakliba ase leibak ani na janakhiba sing adugi ona tainabadani haukiba tha khara asida mafam aduda oiriba thodok sing amasung Bharat ki phirep ki matangda Sri Rajnath na lusingba sing aduda khanghanki National Education Policy ki matangda hiyengdagi haugadawriba Governors Conference da Rashtrapati Ramnath Kovind na video conferencing ki khuthangda wangangani Education Mantraloy na sinba mifam asigi hiramdi Role of National Education Policy lising ani kun haibasini sahi kunthra gi matungda National Education Policy lising ani kun asi handakta semkhibani hairiba policy asi leba asigi haujik oriba school amasung higher education bo awangba thakta pukhanaba thorangni anogba education policy asina leba asigi samaj ki ahongba purakpada sumateng oiragani Governors Conference asida Rajya Singh gi Shiksha Mantri Singh leba asigi University Singh gi Vice Chancellor Singh amasung atai makok thongba official sing saruk yagani Kendra Sarkar na hairi leibasida COVID-19 na naba pharakpagi sang sada 43.0 yaure haukiba matam khara sida miyoi lising humbudra rom naba phakhi masi tharaga hujik phawbada naba phaba masing lakunthama thoi yaure leibasida COVID-19 laicana sibagi sang sada 1.3 da leiri haukiba pung kunthra taruk da anoba case lising 43 thoi thengnakhi Haujik leibasida punba active case lakh nipan lising humphuma thoi chanipan humphutaruk leiri laisat asina haujik phawbada sikhiba migi masing lising humbudra chatruk humbudra mapan sure leibasida haujik laisat asina naba migi masing lakh nifuma thoi lising tara chanipan kunthra mapan sure Indian Council of Medical Research ICMR na hai haujik phawbada punba sample koti mari lakh humbudra tare test tawkhre Marasida ICMR na anoba advisory ama thokre advisory adugi matung ina miyoi amana pamlabadi COVID-19 gi test tawba yaragani advisory adugi matung ina containment zone gi manungda leiba miyoi singi sada chamadi rapid antigen test tawgadabani sahar gi lamda laisar asi paktakna na sandorakliba sigi yenglaga containment zone ni haina lauthokraba mafam singda leiriba miyoi sing test tawgadabani masigi mathakta haukiba numit 13 ni gi manungda mapan lebakta saluba miyoi sing maru oina test tawgadabani ICMR na hai hospital singda surgical natraga non surgical gi damak layeng liba amadi angang unanaba leiriba asymptomatic oiba patient sing su test tawgadabani advisory aduna hai test tawdri haiduna angang unabagi thabak yauna emergency gi thabak thoram sing thintha loidabani COVID-19 positive oiraba mama singna marks upkadabani amadi pikliba masa sing paiba matamda yariba makai toina khut hamgadabani New York ta sathariba US Open Tennis da Bharat ki Rohan Bopanna gi jura Canada gi Denis Shapovalov nupa gi doubles ki quarter final sangle Bopanna gi jura na German gi jura bo maithiba pikhi nupi gi singles da Serena Williams na Saloni Stephens bo ani taruk ani da maithiba piduna US Open gi ahum suba round changkhre mari suba round da Greece ki Maria Sakkari ga lamba thengnagani aroibada maroiba pau amuhana Manipur yauna awang nongpoklamdamda COVID-19 positive oibagi masing hengelakli Indian Railways na hairi lakliba thangja numitagi akhanaba railgari marifu senba hauragani National Education Policy gi matangda hiyengdagi haugadoriba Governors Conference da Rashtrapati Ramnath Kovind na video conferencing gi khuthangda wangangani amasung Moscow gi khongsat loiraduna
Ngaksel Mantri Rajnath Singh ngarang Iran gi Tehran da thungkhre. Paul Lojare.